Logi wangmada inner line permit piramba miyoi mapan fagatkrei fagalaba miyoi sing asina Manipur gi mapandagi lakpa miyoi lising ahunga chamangada labor card issue tauramba thingnari haina Manipur gi Chief Minister Nongtomam Biren Singh na phongdokrei Manipur da hojik thokliba issue asi araiba issue nate issue asi loishinnaba honabada matam khara changani haina Manipur gi Chief Minister Nongtomam Biren Singh na phongdokrei amadi National Highway sing da khudong chadaba kayam mayok nariba sing asi koknaba pandamda ngasi None District ki Khongsang Railway Station da tangai fadana changba potlam sing purakpa Tarahumdoirak suba goods train amaga suthung lakre Kurumjari ISCOM News Meek Dabiyo Punamak Pukherodari Bamna Taram Nokchari Hojik Pau Sandong na Pizari Logi wangmada inner line permit ILP piramba miyoi mapan fagat krei fagalaba miyoi sing asina Manipur gi mapandagi lakpa miyoi lising ahunga chamangada labor card issue tauramba thingnari haina Manipur gi Chief Minister Nongtomam Biren Singh na phongdokrei hiram asigi matangda ngasi numidang wairam Chief Minister gi residential secretariat ta pangthokiba pawgi mifam amada hairiba labor card asigi saduna piramba Imphal Manungda laiba computer gi dukan amada mobile gi dukan fagatpa asida yauri hairiba dukan sing adude namdulong da laiba computer center ama kakhulong da laiba mobile repairing dukan ama Thangal Bazar da laiba mobile gi dukan ama Bapupara manakta laiba computer center ama DC Bungalow office gate amadi special counter cell 1 da sarambat thengnakhibani haire Fagatlaba sing asigi manungda asaba inner line permit pairamba Manipur gi mapandagi lakpa miyoi manga amasu yauri haiki asigumba niyam gi wangmada permit sing asi pirambada lautuna bayawba labor department ki awang bathaki official kharasu chenaba thingnare makhoi gi mathakta thigatnaba akhanaba investigation team ama semle masiga loinana labor card pai khraba miyoi lising ahunga chamanga rom adu athuba matamda Manak nakpa police station singda surrender tawbiyu natrabade Lengak asina makhoi gi mathakta chop chaba akanba sing lokhatlagani haina su Chief Minister Nongtomam Biren Singh na Jackson Wathamki panbayai madude ingkumja lising ani kul nithoi gi Jun thada Chief Minister Nongtomam Biren Singh na mifam mapu oiduna famkiba state cabinet mifam na kumja lising amaga chamapan humfumathoi gi matungda pokpa Miyoi singi mathakta Manipur changlakpa miyoi singi mathakta inner line permit chatnaragani haina warif lawba laikhrabani Am thuna niyom kaina tawriba mayam se koi hena strict question na ba koi hona gane aduna ai mari leinaba authority kano sing puna makta ina appeal tawjeri se inner line permit ki makhada piraiba rules norms mayam se masi violate tawdana ba amuksu ngasi su ai ngasi atheng bada wero hayeng amuk ai office memorandum mama hojiki high report si mention torgai office memorandum thoke adung masi matang se koi kitang compromise torga de koi gi identity da yam sathina koi future da shokani aduna masi gi posi illegal immigrants khandokpa biometric lobba adagi deport over si compromise to boya the port nama boy then inner line permit ki aduk risk lower kan da Bharat Sarkar na honorable PM Modi ji na pirai ba ai nokhoi shape to jena bni na har kan da koi na isana isa je shape to ba haita bagi shape to hing da bagi mong da koi kai siki another corruption to na smai to basi I am really very sad I am no ite sigi sumai na koi masen gi marukta lebang akse ro thangam piraga koi yana le raga de kari noi koi to do koi masen sumai to ro gadi aduna ai am to have no yam waro no koi sincere wena se lebang usi se sincere wena se lebang usi se aduna mayam puna mak sigi koi operation to bagi computer phaba khotpa ke do bagi se si mayam se khara moi loina ayam sil dore aduga hoji phaba gi ni masing maming matha du di ai haido kiroi ge sarmi si am phajana sarang khajani card
keno torokan moigi password ka si logthoga password ka si logthoga toroga ba anuna ai wa khong khrishi media gi kinnaw singi kutang da hangan janing ba adugo loina na sigi ama ka hayoge sigi card sari ba kangbu du budi fare adugo card pai ba kangbu se whatever noi leiraga di timely police ta anak ko policing da noi cards noi na forgery card pai di dugo loina na noi surrender to hoba aduna fagani Manipur da hojik thokliba issue asi araiba issue nate issue asi loishin na bahona bada matam khara changani haina Manipur gi chief minister Nongthomam Biren Singh na phongdokre wafa masing ase Department of Horticulture and Soil Conservation Government of Manipur na sinduna Palace Compound da leiba City Convention Center da pangthokiba Skilling and Livelihood Program hodokpagi thoram da haikibani ngasigi thoram aduda atai cabinet minister MLA sing yauna tongan ba department singi makok thongba thongmi kayana thoram aduda saru yakhi thoram aduda makhatana Nongthomam Biren Singh na haikibada lan asigi waroisin ama purakna ba honabada leingak asina kari thaudang lauribage haibadu lan asida achoba thaudang lauriba singnadi mayek sengna khangi adubu yumgi phamungda heptuna social media pairiba miyoi singnadi khangloi lan asisu athuba matamda loishinaba honagani amade lan leire haiduna aikhoi suba tokpa yade loinana lamdam ama chawkhatnaba honabada lamdam aduda leiriba miyoi sing su nomba kanba mathau tai masida natana Manipur da leiriba college tamliba mahairoi kharadi discipline masak ikhang khangdabagi mami tarakpa ase koknaba college singi principal unaduna kari karamba khongthang lokhatuna mahairoi singbu discipline lehinnaba honagani haibagi mifam amasu pangthoke Manipur da thokliba lan ase BJP party na thokhanba lan nate lan asina maram oiduna mangkiba tha tara mari ase mengkhatnaba honabada aikhoi punna hana suramba thabak adudagi saruk ama hengatna sunaba honaminasi haina su phongduki School ki tolop lising kuntra sarasu yang kai sarasu isa ani pokoda ohum pokoda madugi private school ta tamma madam madugi fee madugi textbook madugi uniform madugi tuition madugi gari bhara mayam du hunba matam da yum ma ta nungaina ahau jinjak sara leibam de even later later go noy podi to pro tolop sani bi mum hoga sen puraga mi gi sen do na phang koy madum mayam du kok na bigam kai koin school fagalanji edana model school gi type ta amam ani jahta ahum sudore ani gi loigra school ahum then adu gi matlab college fagalanji in rise sarkar na paisa puthok imung du dagi family du dagi paisa tingin da like tambadas narang na halai college gi chhatra si university gi DM yu gi leramba poto kana misunderstanding leramba ni roshan na ngara aina college ki chhatra principal kun mako college ki principal kun mako kana moi gi grievances mayam ma tai aina pa college principal sing mai request akoi ki college tamba chhatra sing se masi khara discipline wat pa dungna adagi akoi ki tasengna educated graduate loira kana ma ki khangwi aba knowledge MA loira kana ma ki khangwi aba knowledge madu ai iyo yo do do to we ngoda feel to goda karai da wali cha no ado oda si principal sing hairame college tamba chhatra chhatri college tamba chhatra chhatri college di tamningba adu gi magi imung ya wa badi leiba college gi fee punana ba or direct line na ba or na tragana magi imung manung thangana one of the college ke prakash thaning ba adu lakh pasum ba karam maga hangi ba mingsalaga check shuba satwa yo shuba satwa madu gi waru ta was I was really shocked adai dai moi dai haira adu di sumai ta adu gi adu gumba college chhatra yauraga di ai principal sing hai ga adu gumba college chhatra sing do tor yauraga di one by one so modern college da chhatra su moi like imung manung moi hajira shuba sale shi to ha do ai mo da detail moi na hata amgi matam bi gi moi da hata amgi manung da samito ro adu ga hujike adu gumba chhatra
Hajira subadagi school kaba ngam adu masatra satri yauragadi immediately mado koi bank amadi planning department torokanda magi imung dugi senthok ama lejana athuba matamda satri singdu priority PC haidana adugi potu mo gai koi kanna paikali Manipur da thokliba irang asiga mari lenana deploy tawriba Central Forcing maru oina Assam Rifles na chathariba thawong sing ase miyam na peningai amadi thajaningai oidre maram aduna thokliba irang asida nakal amakhakta taishinba manba thawong chathariba aranba tawriba Central Force pumnamak Manipur dagi lauthok pikro haina khunai akanba apunba mairapai biluf na phongdorakle mathaki wafam asinga se poirei leimarolge makhada Thobal district ki oina leiba khunai kanba apunba mairapai biluf ke sanglenda paumi singa unabagi thoram amada Kukampal 1 gi secretary AK Chitresori na phongdorakibani Manipur da deploy tawriba Central Security singna hojik thokliba violence ase namthabagi mahutta nakal amada tongsinduna karigumba irang ama ikhang khangaudana tholakpada thokliba mafam aduda micham miyambu atopa mafam amada hundokluraga masagi mayum maikai ama mai thadok handuna masagi maramdam asida refugee ohenbagi thawong manba thodok sing lisang sitna chatharakpa thawong sing lepkadabani maram aduna Assam Rifles sing da aikoi pumnamakki thajaba manghalle Tritesori na makhata na hai lisingani kulhumdoigi May ahum dagi thokliba irang asida natana Kamjong district ta foreigner immigrant Pusin badasu Assam Rifles na yamna chawna mating pangki haiba wafam thamladuna Kamjong district ki miyam sing na atopa mafam da leihan kraga Assam Rifles na leisinduna yelhomi oijariba miyambo isagi iramdam da refugee oihelle haiduna nungaitaba ama oire ngasi fawbada Kamjong district ta kun nipan Myanmar digi chongsilakpa illegal immigrant sing na ising ichawgum na hengalakle Chansilakliba miyoi sing asigi marakta ayambana mirotni Indo Myanmar border ngak senbagi thaurang asi mamangai dagi Assam Rifles na oibana Manipur da Myanmar macha mayam ama changsilakliba asi Assam Rifles ki mathau fail oire takpani makhoi asigi leifam semnaba honabada umang wamang kokthokpana maram oiraga Manipur gi aying asagi khal asi kaitharaklibani maram asina security force sing na nakal Khaibagi thawong maru oina Assam Rifles na chathariba thawong asina miyamda yamna thajaba manghanba amadi yaningdaba ohelli Naga Kuki natana lemhoriba MLA singna political oiba amana amada launaba hunaba chainaba tawdana mahausagum tangdu leitaba ingchikpa hanjulaknaba amata oina honabiu haina Kukampal 1 gi secretary AK Chitresori na kudingmakta appeal tawrakle manungda nagagi amasung kukigi MLA sing khaidokhaba matungda lemoriba Manipur gi MLA sing asina akhoigi mathakta amana amada taichanaraga akhoigi robi tongnaduna politics ta akhoi magi khudong chaba longna nabagi honaba se khudakta gi lepio nataba taragadi ngasi ma akhoina khara mayamna santi leire haidana lauriba khongiba aduga akhoina di ngasi boba santi halaiba se karaida halaiba no haidana wahang kaya hangagala iba adubu ngasi gi lenga goi sing asina di santi leire Manipur de irang leitre haidana adumaina namthak tawduna akhoi tho leibe thogdo wathok sing ase athuba matamda leptuna akhoi hunaba tokpio maramdi ngasi se akhoi gi Manipur sida akhoi gi yelongmai dagi leijarak leiba akhoi yelongmi sing ase ngasi di Manipur da refugee oidana akhoi se akhoi si ngasai gi leiba ngamakraba akhoi de wonsin duna nomai kapsin biduna akhoi gi yelongmi sing asibu la kainona akhoi gi jongna lam kaino logi mapu tanbagum na tala aba matam asidadi akhoi kumai yang bagi matam adu nate aduna kok chungsin na biduna angam athausing na athuba matamda akhoi gi athuba matamda santi puraktuna asigum laba Manipur ngang na nabagnan thaglaiba Assam Rifles singina border singa ko ngamdraba Manipur praja singa ko ngamdraba makhoi gi mamangda khut thongnariba kya sebu khambi bagi mota onsin duna makhoi da mateng pangabanina Manipur dagi Assam Rifles singje athuba matamda lokthok piraga magi maram damda halangina naba honabada ngasi gi lenga paibiriba Manipur lenga amasung
ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯈꯨꯗꯥ ꯂꯩꯇꯥꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕ ꯄ꯭ꯔꯖꯥ ꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯐꯣꯔꯁ ꯃꯈꯜ ꯑꯁꯦ ꯑꯊꯨꯕꯗ ꯂꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ Manipur ki Chief Minister Nongthamam Birenbu social media ki platform kayada hunduna ngangbagi mahutta aikoi masen amata oina punsilaga irang asi loishinminaba honaminasi haina BJP Khundrakpa Mandal ki President Moirangthem Debaratan na phongdorakle ngasi Manipur Press Club ki Thangjing Hall da pangthokiba paugi mifam amada wafam ase phongdokibani mahakna makha tana hai laingakna niyam kaina changsilakpa mitop miyancha singna reserve forest area gi manungda leiba umang wamang koktoktuna popi thaba thingluba war on drugs changsilubadagi kuki singna makoigi apambagi mayokta lepi haibagi damak lan asi horakibani hojik tha tara mari henna chatharakliba irang asina maram oiraga miyoi lising humfugi mathakta relief camp singda lanjenaduna lairi amade miyoi chani henbagi punsi su mangkhre lan asi horakpadagi yelhomi maitai sing amata oina thengnarami adubo hojikti aikhoigi yaknaba masak khanglaktabagum taure masi yamna laibak thibani lan asi thengnabada achobu thaudang loriba CSO sing amade marapaibi sing punsin pandam amagi makhada jangsin minaraga amata oiba firep ama lepminaba mathau tai ruling amadi opposition khaidoktana political party singsu wari sanaduna mathau taba thabak sing khanaraga warif loba matam thengmale Chief Minister Nongthamam Birena laukhalakliba NRC chana handuna mitok khandokpa border fencing athubada loishin handuna amade kuki militant singa tawriba su lauthok labatada Manipurda ing tappa hanjilakani haiba wafam singsu paugi mifam aduda phongdoki lan thengnabada yaubiriba sauba thogang lobiriba CSO sing ruimaibel gi mara paibi lup sing pulap punsin minarga koi punna leminaba mathau tai na haijaningi loina na koi gi yamna khudong thi ba aidi Manipur gi singya tamya da koi gi Manipur ji kandabi ade koi ngamkhai kandabi ade haiduna koi gi yamna ngasi khudong thi film da lairi koi village volunteer force singa ahing din tumdaba ga adu imaibel singna ahing yarektana adigi kang tumit kang maraktana awa phim da lairi kuna sum masing ase tungda thondana bai koi kuna hona binam ama sangi na haijaningi adugo maroina hoji koina lana si kamaina lepang adage koi kamai tamdu leitan dagi hai tarakadi maroina koina mandal gi magi tamjaning masi mapani jangalaba mitop sing asi NRC taraga koi makoi maram makoi gi maram dahlan jiba aduga su lokthokpa aduga tongan ba koina changjal sarkar changjal thamaiba sida koina sajok pidana honaraga koi punna koi shanti hanjalakani hajaningi loinana asi asum laba lenga sina paikalipa maroina koi CM Birena paikal piriba thabak thoram sida ayam sajok pina bidana wa ki mathakta chaiba thangba adu ma go thawai usitana Facebook ta kai da haina basi koi hondopiraga masi amutang koi punna honaminadana koi shanti oiba lamdam haibadu pada koi miam punna koi saruk yaminasi haija bagaloinana CM Bireng mathakta amad lenga ki mathakta chaiba thangwasi punna to tongminaraga koi ama toina lanthingminasi haiwa phamasi Manipurda huzik oriba phibam asina maram oiduna National Highway singda nongmada changraba yadraba polam sing pusilakpada khudong chadaba kaya mayoknariba sing asi koknaba pandamda ngasi None District ki Khongsang Railway Station da tangai fadana changba polam sing purakpa train ama thunglakre ngasi ayu pung tara makhai taba matamda Khongsang da thunglakhiba train adugi coach nipanda Indian Red Cross Society ki relief material gi polam sing telhau amadi belan mati sing puraki Red Cross ki oina yaurakliba relief material gi polam sing asida maru oina hidak langthak tarpaulin blanket sing yaurakli ngasi thunglakiba train asi tharaga Manipurda pochai pusilakpa train haibadi goods train thunglakiba tara humdoirak suba oire Manipur Legislative Assembly gate
taranithoi suba assembly mifamge taruk suba session chatliba tha asige kuntramathoi dagi mathang tha haibadi August taranithoi fawba chatharagani hairiba mifam asida pun sitting mapan leigani Manipur Legislative Assembly ge Secretary ke Megajitna thadorakiba Provisional Calendar amagi matung inna session asigi ahanba numit ta kumja lising ani tarani pan taramapan ge December kumja lising ani tarani pan taramapan ge demands for excess grant budget estimate lising ani kunmari kunmanga motion for votes on account lising ani kunmari ahanba session numita puthokani Masigi matakta hairiba numit asida governor gi address bu thagatpagi matang da sukhanagani Nini chanban numit haibadi August amadana house ki business oina wahang pahong general discussion oina budget estimate lisingani kunmari kunmanga discussion and voting on demands for excess grant lisingani taranipan taramapan discussion and voting on vote on account lisingani kunmari introduction of Manipur appropriation number 3 bill lisingani kunmari amadi introduction of Manipur appropriation number 4 bill lisingani kunmari leigani August ani manga taruk taret nipan mapan amadi August taranithoi gi sitting singda tongan ba department singi discussion and voting on demands for grant leigani Imphal East District ke Takhel amadi Terafai Khulda Security Force singna thibahumba gi thabak chathabada khoisukulai kya fagat pangamkre khoisukulai sing adugi manungda Megjunga Konana .303 gi rifles ama Megjunga Konana carbine ama nongmai maru tara manga hand grenade ani asangba machugi grenade ama pistol ama nongmai maru tokning nifuma pan yauri Amaromda Churachampur District ke Toibongdagi modified Pampi Aniga 12 Porge SPBL Nongmai Amaga Fagat ki hairi NSIDCL na National Highway Pakthokpada Usoi Pokpi Kenel Punzilambadagi Low Pari Chahunga Yankai Rom Low Uba Yadana Leirakpa Chahi Ahum Rom Fazilak Lay Lomi Singna Thingnariba Low Uba Yadabagi Awaba Ase Kokhan Bi Haina Farmers Development Organization FTO Lilong Usoi Pokpina Lamdam Asigi CM Nongtumam Biren Singh Amadi Mari Lainaba Authority Singi Pukning Ting Silak Lay FTO gi General Secretary Sher Khan Pusamna ngasi Prista Thadorakpa Cherol Amana Hai Sanglaba Pural Chingsang Asidagi Lilong Arafti Local Lilong Bazar Chaubok Local Chaubok Mairen Kun Local Lilong Kunau Local Lilong Usoi Pokpi Local Amade Tamyai Local na Chingba Local Mayam Asidan Ising Chentharakpani Chentharakliba Ising Ase Chenthokfam Oiriba Usoi Pokpi Kenil Ase Handak NSIDCL na National Highway Semlakpada Funjin Kibadagi Ising Chenthokfam Leitabana Lomi Singda Chauna Awaba Mayoknari Hiram Asigi Matangda Prajamiyam na DC Thobal A Subasta Khanganbada Mahaki Miyeng Makhada Matam Adugi SDO Lilongna Mahaki Staff Singaloinana Demarcation Tobiduna NSIDCL gi Makada Thabak Suba Grills Hariba Company Asigi JCB Than Biraktuna Pumzin Kraba Kenil Asi Tauba Hoki Adubu Laibak Tibadi Kenil Adu Tauba Horakpada National Highway Asi Ningkaiba Horakpadagi Amuk Funzin Ke Matam Adada Company Asigi Officer Sing Laktuna Nongzutha Loibaga Matamda Chanaba RCC Kenil Ama Sembigani Haina Thazaba Pirambaleke Loinana Local MLA Lilong Naso NSIDCL Hairiba Company Asida Kenil Asi Sembinaba Chesu Ikre Laibak Tibadi Miyamda Thazaba Piramba Adu Ngasi Fauba Thabakta Ontok Pidabagini Kunja Singh Amade Lomi Singh Hainingai Leitana Awaba Mayoknari Amaromda Kenil Asigina Kandalaiba Pata Pairiba Miyoi Singna Kenil gi Mathakta Yum Fauba Sazinba Haurake Upai Leitraba Miyamna Chief Minister da Haizarubadagi Haukiba Tha Asigit Taratareta DC Thobada Miyeng Makhada SDO Lilong Yauna Inviction Tokre Loinana Kenil Mathakta Sajilamba Yum Singh Adusu Thugaikre Lomi Singh Gidamakta Yeng Biduna
Thinthaba tawdana haijarubaga thabak oina pangthokpibagidamag lamdam asigi Chief Minister bu miyamna kawba ngamdana lehoragani. DC Thawal amadi SGO Lilong buso Cherol asina thagatpa fongdorakle. Cherol asina makata na hai yamna laibag thibadi eviction tawduna temkharam laba yumsing ado amuk hana saram liba mafam adadagi fit manga handok laga sajilakle maram asina miyamgi hingnabagi lambida chawna mating oriba kenel asigi chap chaba waroshin ama puthokpiduna ayet apan yahan bigano loinana NSIDCL gi meeting da miyamda thazaba piramba RCC gi kenel oina semlagani haiba adusu thabak oina onthokpiu haina lamdam asigi Chief Minister amadi mari leinaba authority singi pukning chingsilakli. Manipur da thauzik thokliba thatara mari henjilaklaba irang asida lanjanaraktuna relief camp singda changjafam loduna internally displaced person IDP singda tangai fadana psychological support amadi lemna laying bagi camp ama Indian Red Cross Society amadi Manipur State Branch amadi IRCS Bisnupur District Branch na sinduna Manipur District ke thanga kendragi manung chanba tukmu water sport complex Laishoida ngasi pangthokre ngasi pangthokiba thauram aduda senior psychiatrist Dr. Seram Manikanta amadi Indian Red Cross Society IRCS Manipur State Branch ki chairman Narendra Ningombana athoiba mithunglen sing oikibaga loinana wangangloi oina saruk yaduna internally displaced persons singi pukning wakal fana thamnaba amadi pukning fathaba leinaba wangang ke IRCS Manipur State Branch ki Secretary Athokpam Nabachandra Vice Chairman Dr. Laishram Manglem amadi IRCS Bisnupur District Branch ki Secretary Dr. Ais Roman loinana ajai thomi singh su saruk yaki Thauram aduda Senior Psychiatrist Dr. Seram Manikantana fongdokibada handak thokliba irang asida su nomduna punsi chupa sel tanduna yum kai sakiba Leizaba tungsin jaba lantum kaya mangta kre masidagi hena awaba ama amuk leitre haibayai Thauramdugi saruk ama oina Senior Psychiatrist Dr. Seram Manikanta amadi District Administration Bisnupurgi meeting makada Tarakiba CIC Moirangi MO Dr. Akash Thokchom CMO Paul MO Dr. Hemam Rasesorina layingbagi thabak chathaduna free health camp amasu pangthoke Free health camp aduda mathau taba hidak sing su lemna piki amaromda kwakta Sentong Community Hall da so basis psychological support to the victim ki thauram amaso pangthokani hairi Akwai ahanba uba mitki live si mama baba ni aduba akwai mama baba si kadai da chawri kadai da irujari garma makhanda daga lari lebak sida chawri ni trok lebak sida thokpa che hawai chengwai maya mana masi maya chara ai reini maduda leri ba ching turian pat da kumdana ngai da leri ni madugi mahau da ai chi chaw da hin na lebak sida akwai na kau koi da bani akwai karam mai tre ya na kan jade ya ma da wakhan chak thung da bani ko ma wai da bani adra ima dai ba ki ta akwai ka ko chi ma da ma dai ko hin da bani kari ma tam wakhan ni picture ma tam da ni akwai pai ko sing da ram ma ya akwai ni hin da di akwai ima le ba ka ni akwai na the good art I bani malim hai se akwai ni ba malim se ki hin ba ma le ki adra akwai ni kan ba chi akwai thong ni ha se akwai ka wai da bani adra akwai ma tam da akwai pung thabia di pun picture ko tam da akwai mayam lady akwai da akwai mayam lady binu hai ba kan dei higher mayam par Paugi marak thana temba break amatang lomina se ISCOM Media Private Limited ki YouTube account ISCOM program haina hangjaba channel asi haukiba July 13 gi ayuk pung manga taba matamda sakhangdaba singna hack tawkhre masina maram oiraga YouTube channel asi operate tawba yakhidre ISCOM Media Private Limited ki official YouTube channel asi ISCOM News haina
हांजरे मसी नतबा अतोपा चैनल अमता लेजदे ISCOM मीडिया बु नुंसीबिरिबा मियामना ISCOM न्यूज़ हाइदुना हांजरिबा YouTube चैनल असिबु लाइक शेयर अमदी सब्सक्राइब तौबियु खुदोंचादबा सिगिदमक्ता ISCOM मीडिया प्राइवेट लिमिटेड पुंगाकपिनबा नोलुकना पाउजेंजरी ई पाउगा मरी लेनबा हिरम सिंगिदमक्ता अखोगी फोन नंबर 9362003795 ता पाउ फौबिरकपा यागनी ब्रेक की मतुंगदा मयाम तराम ओक्चरे लैसांग थेम मनीसना मैतैना इबा मिहात मिनै लक्ता इरेचा सिंह हाइना मिंथोनबा वारी मचागी लाइरिक अमंगसी TMN प्रेडिशर सोसाइटी न सेंदुना मणिपुर प्रेस क्लब के लौताक होल्दा हौनबी मतुंग इन्ना पांगथोक्रे लाइरिक फोंगबगी थौरम अदुदा धनमंजुरी यूनिवर्सिटी की हानगी वाइस चांसलर प्रोफेसर डॉक्टर राजमोहन अमदी मणिपुर स्टेट नेशनल ह्यूमन राइट्स जस्टिस कमीशन के चेयरमैन डॉक्टर बेटरसन एम चाहोंगनाना प्रेसिडियम मेंबर सिंह ओइना सरुक याखे थौरम अदुगा मरी लेनना लाइरिक असिगी इबा लैसांग थेम मंगिसनाना फोंदोरकपदा लिसिंग अमगा चमापन होमफुतरा निथोइदगे लिसिंग अनिगा कुनमरी फाउबदा मणिपुरदा थोक्लिबा थौदोक वाथोक सिंगदा युमफम ओइदुना काउख्रबा अमदी काउखिगदौरबा इरमदम असिगे थौदोक कया मिचम कयागी पुंसी खांगु थक्ता पिखमनखिबा तनतना लैंगाकपा सरकार की थौमी सिंह खांगु थक्ता मांगखिबा असे कनानासो सिंगथानबिदना अदुमक अमंबगी फिजंगना खुमजिनके मतम मतमगी थोखिबा थौदोक कया मखुम खुमजिंदुना थमंबदो ngasiगी अयिबसिंगना लाइरिक कया पुथोक्तुना मियामदा खंगनबगी पांडमदा ngasiगी लाइरिक असे पुथोकपनि हाइके Oh, 1972 dagina up to 2024 bhausi manungda phaina hakhiba aduga koi masen hanagiba mayam singado madu record mayam singidu collection tawrga adu mayam da highlight tawbani aduga madu matungda amana sigum mase thoktanaba haidana madu gi tonga ton hiram kya da yawrabani madu like to nainaraga mayam adum hatana de biro to bodu de labda base ja angdu reita ba lap ki se da harmony por matungda asiana thoktanaba gi da ko da मणिपुर की नेशनल हाईवे सिंगे कंट्रैक्ट याउना अचोब कंट्रैक्ट कया की थबक मापालम की कंपनी सिंगदा सेनरीबा असे लोकल कंट्रैक्टर सिंगदा सिनगदबनी हाइना मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज के यूनियन मिनिस्टर नितिन गडकरी दा मेमोरेंडम थारगनी हाइना मणिपुर हिल्स एंड प्लेन कंट्रैक्टर्स एसोसिएशन वाइस प्रेसिडेंट निंगथौजम कुमारना फोंदोरकले वाफम मसिंग असि मणिपुर प्रेस क्लब ता पांगथोकिबा पाउगी मिफिल्म अमदा फोंदोरकिबनी महाकना मखा तारदुना हाई लोकल कंट्रैक्टर सिंगना सुरिबा थबक असि क्वालिटी मेंटेन तौदे अमदे मतम चाना लोइसिनबा ngamde haiduna mapalam gi company singda sinari adumakpu company sing adunasu matam chana thabak loisinba ngamdre national highway gi thabak sing mamangda local contractor singda piram labasu hojikti amata pidaba asina local contractor sing ase namtharaga thamle makhoina suriba thabak asesu mari leinaba department na paisa amata pithoktana leire adumakpu register tawraba contractor natrabasu angam athau singa amade makhoigi mari mata sing dadi thabak loidrabasu sel pithokle local contractor singna suramba thabak kaya BJP lengak asina lakpadagi 100 days plan gi mingda NSIDCL da sinakrabasu ngasi fauba thabak loidana leire local MLA amadi mari leinaba minister singna quality leina thabak suhangani hairiba sidagi sechu association na thagatpa phongdokli adubu local contractors sing asiso saugat piraga mapalamgi company na suriba thabak sing suhanbiu local contractor singna loba ngamloidaba mawongda crore chamagi contract profile semjilagade masana local contractor singna work order loba ngamdaba tabani adumakpo khaidok khaijin taunaraga yariba makai local contractor singda thabak sinabirabade mapalamgi company amatana changdana local contractor sing khaktana mai pakna thabak tawba ngamgani local contractor singna thabak matam chana loisinba ngamdabada angam athau singna ngang bangambagum mapalamgi company sing
asidasu ngangbiyu. State asida mapalamgi company pusile haidanaso thabak khudingmak makoina loina subanate work order ama lawba haibase land acquisition loiraba matung pigadaba oirabaso masi amata loidana work order law loishinba asina state government dagi ahenba senfam kaya chatnabagi machak oire mapalamgi company singna labor amade amanba masonry kya pusilakpa asigi nekpagi charge state government tagi thiri pumnamak ase safanaba local contractor singbu saugatpa oina lengaki oiba thabak sing mapalamgi company singda kusinnabagi mahutta local contractor singda sinagadabani haiki program kanona MLA na tokhairaga thabak halani gain tawrina ko ngammeba right yaeba khoi sai mai team sa duna thabak subada quality yoram da gi quality leina thabak suanni halani na MLA na habiri do khoi thagal leba but national highway ajiki NHI addition na tobu thabak sida hajik nudi gi gari changai ba putharega adu torega adigi Manipur driver union na lamben repairing torega torisi de moi kenda kuting ngamde shini khoi gi Manipur ki asoibase press ki sin naw sing tawraga akhoi je sum pelak ta if Dhaka lerga di akhoi press ki through gi su central gi government da Nitin Gadkari da hadare ko siga related oiba moi da pau moi nakong da khari yohoningi aduga akhoi na su akhoi level da ngamna to ge press ki sin naw gi through da gi su press ki media da khara phungdok perga mapang gi news da ke da Tongdonabado, Doraga, Akoy Yaragadi, Akoy local contractors in the Shangat Piraga, Akoy missing a Shangat Piradia and Namaba, Shangat Pidabagi, Ineba, when I'm the Wimerje. Naharolgi Thaudangi editor Khoirom Loya Lakpagi Yumda, no may kapsinduna, Miam the Aki Akang Piriba Asi Maram Karino Amade, Kanana Kapsilambino Haiba. Miyamda atuba matamda khangangadabani haina kontha khabam mamang leikai merapaibi gi secretary Thaudam Sumatina phongdorakle ngasi Manipur Press Club ki Thangjing Holda kontha Literary and Sporting Club KLAC amade kontha khabam mamang leikai merapaibi na sinduna pangthokiba paugi mifum amada wafum sing ase phongdokibani Mahakna makha taraduna hai haukiba July 15 amadi 13 ki lonaba ahing nongyaida chaurakna pung 12 makhai chatpa matamda masak khangdaba khulai paiba miyoi kharana naharolge thaudang cheifunggi editor oiriba kontha khabam lai harabom manakta leiba khoirom loya lakpagi yumgi geta nongmai round manga taru kapsilamba asina Kathok Pagaloina editor ama oina mathau tauriba editor loyagi punsida aki akhang thokhaliba ase mafam asige club amadi mera paibi singna yaningde mi khangna kungna taba mafam da karigidamak asigumba thawong sing ase chatharibano amade editor loyagi maral kari leibage haibase mari leinaba singna sengdorakadabani haike Haukiba July gi tang 35 Taret 2024 ki numidangda pung baro nga minitara satpa matamda masak khangdaba khulai paiba mioi singna naron thaudangi editor su oiriba mahaki kontha khabam lairafam da leiba mahaki yungi geta nomai manga taru kapsilamba asi akhone yaningde editor amoina maki mathau tauriba maki imu manungda aki akhang tawbase akhoi lekaina Lekai amadi club yimaira paibi singna yajaningde akogi yung kungna leiba adugumba lekai asida ista thoningdaba thodok kaya thokpase asi kari marangino editor ma oina ma kari lankhibano adu asiguma thodok thokliba asida akoi lekai ki mioi singna strongly condemn tawi maramaduna thoiba thodok asiga mari leinana magi asoibadu sengdok piro atuba matamda akoi maki asoibadu akoi khangjage aduga maram aduna akoi gi media gi thongda ayangna wahi asi haijari
था असigi जुलाई की तंग तरदा सोरेपाना लमदम असida drug yonbada chenaba mioi singi oiba list ama paucheda thorakiba aduda khetrigau na konba mafamdegi mioi khara yaurakiba ado yungkhaibam athletic development association yadana yahonbani haina mioi khara na maral sirakliba ado yadaga karigumba hiram amatada mari leinade haina loop asigi secretary Sajis Hana Fongdorakle Wafam Masingasi Infal East Kregau Yungkaibam Makali Kaida Leba Yadagi Office the Pangtokpa Paugi Mifum Amada Haikibani Mahakna Makata na Fongdorakpada Sorepa Amadi Yadaga Karigumba Hiram Amatada Mari Leinade Sorepa na Thorakpa list Aduda Yaurakpa Ketrigaugi Miyoi Sing Adu Yadana Yauhanbani Haina Maral Sirakliba Asi Yamna Laibak Tibani Maduna Maram Oiraga Yadabu Miyamda Lana Uhalle Maram Aduna Sorepana Masigi Matangda Jambam Naba Asikuk Naba Miyam Kangna Sengdok Piu Haina Su Fongdoke Loinana Yadage Loinana Mamangai Dege Hauna Police Singa Punduna Drug Tingbagi Tabag Adumak Chataduna Lakli Haina Su Fongdoke Mamang de koi tawki balai adu di police ki chulo gi mateng lawraga tawna bale adu hojal su lepa ki iran lai na maram mobe dagi ai koi sarkar gi mekai dagi sugum masi kitang relax tawsi haraga kotha raga lai po adu koi continue makata na mak tawni tawu police ki wa maharat ro gi kesun tawu ha ko tan adu koi gi ngam mekai dagi di jara sai tagi ai koi na to pa de chatlaga na tawa ai koi gi lai kai gi na steady kara control di tawre ai koi na su ko da adu tawri basda Lanai nungai na daw gira karigira sorry pagi thorok paris lisa se ai koina thokpani ai koina tawbani akhi agang thonda sin hoina to hanbani ana yada da hairakpa si ko si ai koina sorry pagi makom haijani sina sorry pana ai koina kai tawjabana te adu sorry pana si poda si yada ga mari leina de haba sen basum do list thorai bi missions de khangan biu hai do lepa miyam da media gi matem hai biro hai do ai yada ga kai de connection Sonaida Ichang na Sokal Laba Kunja Singbo Congress Luchingba Dr. Maimom Santi Kumar na Yingsin Kri Sonai Kendurgi Manung Chanba Titigram Amadi Uttar Borkharpur ge Ising Ichang na Awaba Nangliba Kunja Singi Awat Apa Yingsinba Oina Dr. Maimom Santi Kumar na Parbo Sonai Yuva Somas ki member Singa Loinana Yingsin Khongchat Amachat Kri Maikai Marida Isingna Koisinba Kungang Aduda Chatnaba Lambi Fauba Lairam Dabada Dr. Maimom Santi Kumarna Varat na Ning Tambadagi Chahi Homfutara Taret Helaba Faubada Kungang Asida Chatnaba Lambi Laitaba Haiba Ase Yamna Ikai Ningaini Miyamna Saugat Piduna Mihut Oiba Ngamlabade Miyamna Ngasi Labuki Lauri Machi Macha Amada Lambi Oiduna Chatliba Ase Chatlaroi Matik Chaba Lambi Ama Semgani Haiki Dr. Santi Kumarna Thaknaba Ising Luhannaba Mahik Hatnaba Chemical Packet Chamanga Rom Yentok Lamke Mathangda Uttar Brokha Paragi Mioi Singasu Unaduna Ising Tumbada Sokhallaba Yum Singidamak Laingak Napiba Senfam Fanglabra Hanke Senfam Fangdabagi Wafam Tabada Atubada Fangnaba Taksingani Haiki Lainga ki Maikai Degi Numit Tara Mangani Hena Ising Ichaw Nanglaba Mioi Singda Cheng Kezi Mariga Tumpeket Kaibuk Amaga Hawaii Gram Chanipan Tamag Piki Haiba Tabada Lainga ki Thawongbu Yaningdaba Fongdoki Dr. Santi Kumarna Makata na Haikibada Sonaigi Modurvon Hariba Mafam Asigi Chahi Kudingi Ichaw Nangli Haiba Khangna Laingak na Piriba Amadi Sonaigi MLA na Thausa Dabadagini Handakta Mioi Taruk Iraq Naduna Laikidabani Haina Fongdoki Policy Amadi Planning Taurabadi Nongi Ising na Ichaw Thokliba Asi Nathai Hanba Yabani Haiki Assam Laingaki Flood Control Department Asina Una Usinadana Miyambu Awaba Tahanbani Haina Su Maral Siki Yengsin Khongchat Asida Dr. Santi Kumarga Loinaba Dr. Razul Dr. Sibir Kabil Hussein Amadi Jakir Su Yauki Joypur Kasarge Mangal Yengkhomna
लेपा लेतना चथरकलिबा तेंगबांगी सरुक अमा ओइना ngasi Joypur, Kanakpur, Dolaichara JP gi Manung Chanba Sonpur Khungangda ising ichawna thumjiluraba yumnak taramarida nongmada changdaba yadraba Polam Singh Tengbangkre Panbayai Sonpur Khungang ase Joypur Kanakpur Subhas Nagar point gi kilometer mari hena chatlaga leiba Khungang amani Khungang ase Koilas thadaba maram aduna nongju pantha matamda khomna fawba chatpa yadaba mafam sing yauri lambi ase busu mari leinaba singna semjin binaba su mahangna apil tawki tengbang khusinaba aduda mangalna makhatana atai awaba tabada su mangonda pau pibiraktuna miyamgi mating tawnaba hona jagani haike आई हजम अना चथजरीबसे मखा ताना हाइदि लेप लेतना अदुम चंखिगनी हाइदि म्यामनसु ओंगदा पाउ फाविरप यानी असिगिदमक्ता अदु आइगिदि थबक थरमसे एनी कम्युनिटी बा धर्म हाइबा म लेते जाति हाइबा म लेते आइगिदि पुनमक चप माने आइगिदि आइना थोलैबसे आइना हाइदि तौजरीबसे लाइरबगी दमक्तनी हाइदि नीडी पीपल गी दमक्तनी हाइना खंजे अदुइदुना म्यामनसु अदुम सपोर्ट तबियो लंबी की से हाइरोदि जामना मोंग चादे मोगी हजोजिक लैबा लंबी की मोंग से ऐसे अइनदि लंबी से सेम्बा ngambagi शक्ति दि लेतरमनिना हाइदि गवर्नमेंट दा आई रिक्वेस्ट तौनिंगी मोय हाइदि गाव दा लैबा हाइदि मफम सिगा सुखर नजर तौबिरदि लंबी लमखांग से सेम्बी बतारदि हेयंग मोगी एनी इमरजेंसी मेडिकल केस लाको मतमदा हाइदि अटु हान दो नंग जैनत्रा अदो गवर्नमेंट ना हजिक सिंगी मतंग दा हाइदि कितंग एक्शन लौबिरे हायरागा थबक थोरम से पांथोकपिरदि यामना नुवाइगने ना खंजे था असigi tarada lona thingkraba yaoluf sori pana drug kamari lenana miyoi singi minglau maming lau thorakpada kwakta dagi miyoi ahum Muhammad Alauddin Varat amadi Muhammad Yaimagi maming yaurakpa ase mamangda clean kwakta Anjuma Isla E Musrana drug ki amadi mifa mipun gi matangda sengdoknaba chathakiba thabak singda hairiba miyoi sing asidagi chenaba yabagi khudam praman amata fangkiba leite haina Anjuman gi convener Mulana Usauddin Qusmana sengdorakle wafam ase kwakta da leiba Anjuma Isla E Musra gi office ta Anjuma Isla E Musra Bishnupur district amadi All Mighty Pangal Youth Association AMPYA na ngasi pangthokpa paugi mifamda fongdokibani mahakna makha takibada mamangda makhoigi chingnaba yaba amata thengnakide aduna yawolof sore pana kupna makha tana thigat piraga chopchaba praman fanglagadi Manipur dagi drug maru fangna muthatnaba honabada kwakta miyamgi Anjuma amade AMPYA naso angamba mating pangani haike paugi mifam adada Anjuman Isla E Musra Bishnupur district ke Thaumi Singh amadi All Mighty Pangal Youth Association IMPYA team commander Imtiaz Sangom Sumbam amadi Atai Thaumi Singh su saruk yaki Masi July की तांग 2024 यावलोय सोरेपा की मफमदा अंजुमन इस्लाही मुआशरा कोक्ता अमसुंग अंपिया कोक्ता की मैकेदी की वफम खर सेंगदोकजरी मदुदी हौखिबा जुलाई की तांग 10 दा सोरेपा यावलोय की मैकेदगी मी खरगी ड्रग्स चेने हैना हायरखिबा वफमदा कोक्तादगिसु मी अहुम यावरकपा दुगुंबा मोहम्मद अलीमुद्दीन अमदी बहरोत अमदी मोहम्मद याइमा हारिबा मियोय अहुम असि गिमिंग यावरबा मतुंगदा अखोइना कुपना खन्नरबा मतुंगदा अखोइ हानदगिसु हौना अखोइ कोक्तादा अखोइगी ड्रग्स सेंगोकपगी थबुक थोरमसि दुम चथदना लापदा मखोइसिंगसि हारिबा मी अहुमसि ngasi फौदा अखोइ क्लीन कोक्ताना सेंगोकपा अंजुमनना सेंगोकपा अमसुंग मिफा मिपुंदा मखोइसिंगसिदगी करिगुंबा सुबुत प्रमाण ओइबियाबा वफम ड्रग्स चेनबगी अम्फु फंगदबनिना अखोइना मखोइसि हजिफोगी ओइना अखोइ चेनदबगी मफमदा थम्मनिना यावलोय सोरेपाना हाइरिबा वफमसिदा अखोइना सेंगदोकजरी मदुदि मखोइसिंगसि अखोइददि सुबुत प्रमाण लेतबनिना मखोइसि ड्रग्स का मरी लेनदे हाइबा वफमसि अखोइ अंजुमन इस्लाही मुआशरा अमसुंग अंपिया कोक्तागी मैकेदगी
ꯋꯥꯐꯝꯁꯤ ꯁꯦꯡꯗꯣꯛꯆꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯑꯣꯟꯂꯣꯏꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯁꯨꯕꯠ ꯄ꯭ꯔꯃꯥꯟ ꯐꯪꯉꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯊꯤꯃꯤꯟꯅꯔꯒ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯧꯈꯠꯄꯗ ꯃꯅꯤꯄꯨꯔꯗꯒꯤ ꯗ꯭ꯔꯒꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄꯗ ꯑꯩꯈꯣꯏ ꯀꯧꯇꯥꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯁꯨꯡ ꯀꯧꯇꯥꯒꯤ ꯃꯤꯌꯥꯝꯅꯁꯨ ꯆꯞ ꯆꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯊꯤꯒꯠꯄ ꯃꯇꯝꯗ ꯋꯥꯐꯝꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦशꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯆꯪꯕꯗ ꯀ꯭ꯋꯥꯇꯥꯒꯤ ꯆꯠꯅꯕꯤ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 38 ꯌꯧꯈ꯭ꯔꯦ꯫ 2,900 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ngarang khongjang changsin khiba mahairoi kayana Bangladesh ki Prime Minister na television gi khuthangda miyamda wa nganggadawre haiba pau fangbadagi leibak adugi National Television Channel amagi office mai thadokhi panbayai madudi government ki thabak changbada reservation thambagi wahauda numit kharani asida mahairoi kayana quota system chatnaba yaroi haiduna irang hoduna lakibani hairiba irang asige maru oiba horakfamdi mamang thada Bangladesh High Court na quota system ase amuk hanna chanahalagani haina wayel laurakpadagi oikhibani hairiba quota system ase ingkum jalisingani tarani panda Prime Minister Sheikh Hasina gi government na muthatnaba honakibani Supreme Court na hairiba order adu konna amuk suspend tawki amade lakliba August 8 ta hearing amuk chathanaba matam lepki quota gi mayokta leiba mahairoi sing amade Sheikh Hasina gi student wing ama oiriba Awami League anigi marakta amuk irang thoglakpadagi police na mahairoi singbu tankhainaba rubber bullet tear gas amadi noise grenade sing kapagi thodok singda mahairoi kaya ase ana yauraki nakalani gi mahairoi singi marakta irang kankhalakpadagi leibak asina railway service 11 kibaga loinana mobile internet service sing su thingzin kre chairak asida hojik Bangladesh ta oirakliba fibam asigi yenglaga leibak aduda leiriba India macha sing mapan thoktanaba wafam khangankre sanabagi pau khara mulauminase District Sport Association Kapching na sinduna chatliba tha asigi taramari dagi hoduna DSA asigi sanabungda team mapan na group anida saruk yaduna chatharakliba second division football league ki ngasi sanakiba match amada KYWAC wabagaina PFC tokpachingbu goal manga anida maitiba piki match asi mai pakraba KYWAC gi goals manga ado Angdun Maring Dinku Andre Jites na match ke minute mapan nimfu yankhai mathoi amade humfu manga chatpada team gi goals mari chan ki team asige manga suba goals na match ki minute marfu chatpada PFC ge sanaroi o kaiku na on goal da chanbiki atopa match amada KPSC Kakching na goals ahum anida TUC Thongjawbu maithiba piki match asi mai pakraba KPSC ge goals ahum na James na match ki minute taruk amade kuntramapan chatpada team gi goal ani chankhe Srinivas na match ki minute kuntaret chatpada team gi goal ama chankhe chatharakliba tournament asigi hayengi match da KFC Kakching amade UCC Kakching na nungtil pung ama tabada sanaragani nungtil pung ahum tabada YAWALYDA wabagai amadi IYA Kakching na sanaragani Oinam Roman ge sponsor makada Singjamai Kangkhutna Manipur Kang Association ge chana kanglon ge makada chatliba tha asigi taramari dagi hoduna Kangkhut ahumna saruk yaraga Singjamai Kangsangda chatharakliba ahanba Oinam Charlie Memorial Leimarol Kang Tournament ki ngasi sanakhiba match da Singjamai Kangkhutna Thangmaiban Kangkhutpu maitiba piki match asigi ahanba half ki apiba matam da sanakhiba Singjamai Kangkhutna panjul manga kapkhibada Thangmaiban Kangkhutna panjul ani kapkhe
मैच की अनीसुबा हाफ की अपीब मतम सानखिबदा थांगमैबन कांखुटना पांजल तरुक काखिबदा सिंगजमई कांखुटना पांजल अहुम कापतुना मैच असे अपुनब पांजल निपान तरुकता सिंगजमईना थांगमैबनबु माइथिबा पीकी चथरकलिबा टूर्नामेंट असिगी हयेंग मैच लेरोय था असिगी कुनमाथोइदा सिंगजमई कांखुट अमदी यास्कूल कांखुटना सानरगनी मणिपुर की कराटेका खांगेंबम मधुसुमतिना भूटान दा युम्बु ओइदुना चटलिबा था असिगे तराहुमदोइदगी हौदुना चथरकलिबा निपान सुबा साउथ एशियन कराटे चैंपियनशिप के जूनियर गर्ल्स के केजी यांखै मापन कांगलुफ के क्यूमेट मसानदा गोल्ड मेडल लौरखिबनी कराटेका असिना चैंपियनशिप असिदा मणिपुर की ओइना मथंतना इंडिया रिप्रेजेंट तौरिबनी कराटेका असी हौजिक हौजिक साई एसटीसी इम्फाल गे इनमेट ओइना साई कोच ओइरिबी सोइबम चंद्रिमागी मखादा ट्रेनिंग चथरिबनी हयेंग सानगदोरिबा चैंपियनशिप असी साउथ एशियन कराटे फेडरेशन गे मीटिंग मखादा भूटान कराटे एसोसिएशन ना युम्बु ओइरगा चथरकलिबनी All Manipur Power Lifting Association na sinduna pangtokiba state referee exam da referee nipan mai pakli haina association na thadurakpa cherol da khangalakli state association ge general secretary na khujek piduna thadurakpa cherol gi matung inna mai paklaba referee singde naurem jina thangjam lei machanu ningthauzam ramananda mayengbam ibemcha takhel mayum lina अथोपम रोजी ओइनाम सनातोंबी अमदे ngangbam रवि कुमार नि हाइरे चेरोल दा मखा तारदुना चटलिबा था असिगे कुनतरेट अमदे कुनिपांदा सेगा रोड तखेलंबम लेकाइदा ईस्टर्न इंडिया सीनियर मेंस अमदे वुमेन्स क्लासिक अमसुंग इक्यूफ पावर लिफ्टिंग चैंपियनशिप दा सरुक यानबा मणिपुर की टीम सेमनबा ट्रायल सिलेक्शन पांगथोकलगनी हाइना खंगलकली ट्रायल सिलेक्शन असिगी अकुप्पा वारोल सिंह कैसामथोंग एलांगबम लेकाइदा लेरिबा ऑल मणिपुर पावर लिफ्टिंग एसोसिएशन की ऑफिस टागी कुनबंगा फाउबगी मनुंगदा लाक्तुना खंगलबा यारगनी हाइरे थांगता फेडरेशन ऑफ इंडिया की मखादा लेरिबा बेंगल थांगता एसोसिएशन ऑल उत्तरांचल थांगता मार्शल आर्ट एसोसिएशन अमदे थांगता एसोसिएशन ऑफ आंध्र प्रदेश ना सिंधुना पांगथो कदौरिबा ओपन थांगता ट्रेनिंग कैम्प अमदे टेक्निकल ऑफिशियल अमदे कोच ट्रेनिंग कैम्प दा सरुक यागदौरिबा सानारोय कोच अमदे टेक्निकल ऑफिसर सिंगबु ताकपी तंबिनबा थांगता फेडरेशन ऑफ इंडिया की टेक्निकल चेयरमैन ngasi इंफाल थादोक्री हाइना थांगता फेडरेशन ऑफ इंडिया ना थादोरकपा चेरोल दा खंगलकले लमजिंगबा क्लब टेक्चम नसिंदुना जुलाई 13 दगी लमजिंगबा प्लेग्राउंड टेक्चम दा चथरकलिबा अहानबा स्टेट लेवल 5 मेंस ए साइड फुटबॉल टूर्नामेंट लमजिंगबा ट्रॉफी लिसिंगनी कुनमरी ngasi सानखिबा मैच सिंगदा एफसी इरेंगबा माई पाखरे अतोबा मैच अनि ड्रॉ चतक्रे ngasi अहानबा सानखिबा मैच दा एफसी इरेंगबमना अतिंगा एफसी कांचीपुरबो पांजल अनि अमदा थोइके एफसी इरेंगबमगी गोल सिंह अदो टीम असिगी ए दिनेशना मिनिट 13 अमा अदुगा अमरजितना मिनिट 90 अमा चनखे अनि सुबह मैच ता एमएफसी सापम अमसुंग यूनाइटेड एफसी टेक्चम सानबदा गोल्स अमता चनदना ड्रॉ ताखे अहुम सुबह मैच ता लमजिंगबा एफसी टेक्चम अमसुंग आईवाईसी खोंगजोम अनिगे मरक्ता सानबदा गोल्स अममम चनदुना ड्रॉ चटख्रे लमजिंगबा एफसी की गोल्स अदु टीम असिगे मालेंगानबा न मिनिट 90 दा चनखे अदुगा आईवाईसी खोंगजोम की गोल्स अदुना टीम असिगे ओक्रम ओसोना मिनिट 13 चटपदा चनखे हयेंगी मैच ता केवाईडब्ल्यूएसी वाबगाई अमदे कैरक एफसी रोजी एफसी लमजाउ अमदे सलाई एफसी अराप्ती अमसुंग खंबतोन एफसी यारिपोक अमदे फुलेम एफसी टोक पचिंगा सानरगनी अरोइबदा मरोइबा पाव अमना पिजरे
Logi wangmada inner line permit piramba miyoy mapan fagatkrei fagalaba miyoy sing asina Manipurgi mapandagi lakpa miyoy lising ahumga chamangada low labor card issue tauramba thengnari haina Manipurgi Chief Minister Nongthomam Biren Singh na phongdokrei. Manipurda hojik thokliba isu asi araiba isu nate isu asi loishinnaba honabada matam khara changani haina Manipurgi Chief Minister Nongthomam Biren Singh na phongdokrei. Amadi National Highway singda khudong chadaba kaya mayoknariba sing asi koknaba pandamda ngasi None District ke Khongsang Railway Station da tangai fadana changba potlam sing purakpa 16 suba goods train amaga sutung lakre. Ngasigi oina di ISCOM News na pizaba Manipuri pau matang asta loishin jare miyeng tabiri bapuna magpu amuk kahna kurum jare.